Pauxedi yumpok oiba maroi ba pau kharab de tawjeri masa ki mathok pangthoklinge de Nongmeina Kaptuna Hatpikhraba RANJAN na hinglinge de sinmi amo oina Lallonba nupa thokpa thodang singthaning haine tha asiki mari ke ayuk pung 10 makharom taba matam da Chuachanpur district headquarter da leiba State Bank of India Chuachanpur branch da gi Lupa crore ama Lakh tara manga ki senpam district asigi atopa mafam de ATM booth singda hapluba ki puna ba sem sarengai da sakhang da bamyoi kharana Nongmeina Kaptuna Hatpikhraba right safeguard agency ki staff horiba arambam RANJAN hingdabagi lanfam da awaba saitheng kaya mayuk na tuna lakhiba nupa thokpa misak amane pausi asiga leikhidaba RANJAN ki imung manung ki miyoi singa una tuna wari saba matamda phongdorakibade arambam RANJAN Machin Manao manga ki Manungda Mahakna al oibada natana nupa mahak mathantane mahaki loina bironi bala amadi sahi taru khakta ngari ba macha nupa tomthin ondoklame loina na mahaki pokmin ba masal nupi mari ki Manungda ahum mayum pankhre iton ton bi sahi kun khakta ngari be masal ama leire mahaki apokpa kumar sok lising ani tara adwaida laina amana maram oiduna leikhiraba matungda sok lising ani tara manga dasu mahaki apokpi mama Konnana su brain tumor natuna sahi ani mok leikan daram laba matungda leikhidre apokpi ani mak leikhidra matungda masal nupi ahom mahaki imung manung punamaki thodang loduna yumpuduna lakhe nongmagi apang amagba thapak suduna yamna wana yumpurakhe tobapau amadana Curfew Thaoidabada Varat ki Manungda Manipur na Mangjil Thare Curfew thamlingai Manungda miyamna maning tawna sathok sachin tawre Manipur government ki state disaster management authority ki executive committee ki chairman chu oiriba chief secretary Dr. Rajesh Kumar na handak tha September 13 pawba chanagadaba allok ki guideline lama thokre guideline asigi matung ina Manipur pombada numidang pung 3 dagi ayu pung 3 pawba curfew adum laikhigani aiba mayek sengna palle adubo Manipur di curfew manungda na hiana miyamna sathok sachin ki chang rong manong magi asup hengalakle Varat ki manungda curfew ki athing bathugaitana maning tawna sathok sachin tawbasi Manipur na Mangjil Thare aire pausi asina sarbe tawbaki matung ina September 13 phawba chanagadaba allok ki guideline ki matung ina nubidang pung 3 dagi ayu pung 3 phawba curfew laingai manungda Imphal jar manung amadi akoiba mafam singda mi sathok sachin ki chang aduki matik hengatke curfew manungda mi sathok sachin tawbaki chang asi nongmagi asup asum hengalake Manipur da chatneriba ain bo karisu leitana khanba curfew thambagi artha tokundaba wakal tadaba miyoi ki masing hengalakpadagi curfew thambagi kanaba adu lairaktre curfew manungda lambi sorok to thoktuna satpa lambi lamjang mayada sanai junainaba amade mi punpagi sang asuki matik hengalakpa asina tamthiraba laina COVID-19 sandornabagi achoba maram ama ohelle Chattakiba sarbe ki matung inna ayupung mga phawka curfew lairaba sunongalamdai pung ama ani dagi auna arapa mafam gyadagi pot jona ba Imphal tamna pukhalakpaki thabak chathare masina ahingdagi hauna kaithel phambagi thabak sut ingai ba leitana tawre pot leipa lakpa miyo singchu asuki mati kaithel singda telle maduna mi pundana ba mi chathok sajin tawdara ba curfew gi athengba thambagi kanaba leitre Manipur miyamna curfew thukaituna chathok sajin tawriba asi khwaidagi leibak macha tadaba mau adu thokjabane maduna curfew gi athengba thugaiduna chathok sajin tawriba singi mathakta sarkar gi mari leinaba authority singna lokotpam thokpa thabak sing adu lokotpa chungani haina wakal taba lepak asigi ain ba ikai khumnaba khumnana chaliba praja section kaya dagi press da phungdorkle Jiribam da Nupa train na Takpadagi Makhong Kakkhre ngarang numidang pung 3 minute tara mangarum taba matam da Jiribam railway ki track ta tumduna leiba wakal choiraba nupa amagi yethangba khonggi khojeng ki saruk ta train na Takpadagi Kakkhre laibak thiba tawdok asi wakal choiraba nupa asina dibung bridge maya ki railway track ta tumduna leiringe da khanghaudana train lakpadagi yethangba makhong takhaibadagi kakhibane akakpa makhong ki saruk adu train tali da saptuna lehauke pau asi tabadagi Jiribam district police ki SP oiriba MOB na luchingpa team ama thodok tokham da sangsinke khudakta makhong kakhraba wakal choraba miyo etu phamung yangkhai leiba Jiribam hospital da pukhatuna aujek layingbagi thabak chathare thodok asi ki matang da Jiribam district ki SP MOB na aikoi ki pami ga wari sana bada phongdokhibade makhong kakhraba wakal choraba nupa asi kadai dagi no haiba masak maming khangbak namdre miyo asi Jiribam macha nate Assam rom dagi changkilakpa oigani aike nakalamba romda Nongmei Lallonba ama Lupa Lakh tara taret ka Konnana phare Nongmei Lallonba ni haiba miyoi ama Assam Rifles na yamlaba senpham ko loina phagat pang amkhre press na phangba pauda tha asigi mangada konmanga suba Assam Rifles na national highway number 02 gi Kenjong khul mayada hangba mobile check post da achat awuk sing cheng tawringai gari macha Aprilia registration number MN02G 4233 asi khamtuna check to bada Lupa Lakh tara tare rom jarom badagi phagat khibane pharaba miyo edu Chuachanpur district ki Boljol village dagi saingang kipjen sahi yangkhai ga mari apokpa tonge kowe
wahang pahong chattabada mahak Nongmei Lallonba mioi ni aina phongtorokpaga loinana Nongmei leithok leisen gi oiba register book amasu phangki aire makhatana wahang pahong chattanaba police da sinhakhre aroibada content sing asigi maroiba pau khara siba pawdam jari pa Manipur local news YouTube channel amadi Facebook page asidagi yengbi